Center na National Highway singda free movement Leihanba Ngamdriba asi Meeyam Khanghandana tumin na kuki singi separate administration Pithokkhrabara chingna halle haina United People Front UPF Manipur gi President Nongthongbam Rupachandra na fongdokre lubasi safong lakibagi kuntaret lak suba mapok kumon thorongasi Imphal East ki Palace Compound laiba lamyan basanglenda pangthokre Dignified Existence haiba wakhalonda pangthokiba thoram aduda NIPCO gi Vice President C.H. Birendra Kumar, MAPI Council gi President K.C. Romeo, UCM gi President Y.K. Dhiren, AMFA gi President K. Thoiba Maitei, KADA gi President H. Priyo Kumar amadi Imphal College ki Department of Political Science ki Hanagi Head of Department K. Setazitsu Sarukyaki, UPF ki President Nongthongbam Rupachandra na fongdokkibada state asigi irang loishinba ngamdana leiringai cherakta PUCL kauba Delhi da base tauba loop amana irang asika nakal amatada mityang thamba report ama handak fongkiba asi lamdam masida santi hanjinnaba hotnariba khongthangda khurau thangnabani amaromda lanjen aduna leidiba sing haujiksu mayumda hanjinma ngamdri chahi asigi haukiba February thada Home Minister na Manipur gi National Highway singda free movement yahallagani haikiba wafam adu ngasi fauba tabakta onthoktri masina lona thupna kuki singi separate administration Pithokkhrabara haibagi chungna halle haiki magna makha taraduna Tripura da chatliba chahi asigi December tha faubada bir candidate ki mitam ama thamnanaba thaurang tauri khongthang asida Meeyamna mateng pangbiu masida natana Assam gi Guwahati da leiba Guwahati Manipur bus T asi maming khaktagi oina leiriba asi hena masak thokna thamnaba akhanaba gate ama saragani hairi Maitai sing ase lan paktokna Meeyam sandorokose masi UPM na amade condemn tawjari hoji lanjena da leibiriba ITPS kangbu sing ase mayumda atuma to hanjana ne taba punsi amal lehen biwa siga loina akoi free movement yadriba maitai sing atopa community sing adi yaraganda maitai amadi koki sing si phanda lakpangam daba maitai sing su atopa district power ga satpa yadriba ase yana na India government atuba da tawbiu haibasini adubo akoi na khanjaba kanda India government adi February thadagi free movement yarani har kanda ngasi yadriba sinadi koise manung da separate administration lairabra haiba wang ne ko de khangjaningi se idea Manipur da base obserga hojik lamdam se leiminari ba ko khoimak se nungsi sana leiminadona ko ko hanagi pibam ne ta ne hingina se haiba adudai